ai question je para ke ko if in a certain coded language ko when a certain coded statement amada Kashmir is coded as sigi keno je Kashmir je khona samai coded tawre ha adu ta then how khona Lucknow je khona makha da pi ba language da ko sida kram option ji da kram maina khona coded to da ge ha ba pot ni ko samai na he khang pa question da khona khwai first e hana to du je khona hai ba ju hai ta ba ju ayamba noi na ngasai gi ejoti concept sin da bi adai plus 1 dena m book ki khona keno to bu 1 dena 13 book adagi 14 9 26 book khona second half khai da bu du concept sin da do sigi na khona kitang noina haibazu haitaba ani mak khona pulap khotpa yaba ko ko yamju keno tawda dui pota ha ko sida khona sam sigumba khona letter sys ki khona hanga natraga khona coded statement ngi hangom da saina khona abcd samaina abc je khona jet book ama khona yam thuna I thokbiro ko do thuna I na khona yamna keno to buju to kono ai khi keno to buju ko pqr stub wx yj ko sinoi ayam hot khram ta ni ko si khangda ba kangu ni ko simai le le ko simai le bisi de gi khoina tawdu je sigi yongo Kashmir mana ibiro ko kas mi je khona mana coded to je khona j z r g l h q sine sida ne ba coded to je adune yongo se khona k je sile re ko k ga khona j ga ni ko k ga j ga je ko si -1 samaina -1 le ko si posem le ade mathang a ji da gi khona sona ka da minus ala ka samaina z samai le si ju -1 adu mathang da s ko s ka le gre s sile re s da gi si mathang da si r da ko r da samai je ko na -1 si ju ko ade to pa da ko na h da gi ko h da gi g si ju ko na -1 ade mathang da m da gi l ko si ju -1 ade mathang da I da gi h da si ju -1 ko ade r da gi r ga le sile ko r da gi q samaina -1 samaina si po se ta ko si po sin le aduna ida si gi pattern ji da point to je magi letter gi position no adagi maning da amama -1 toroka adugi pot ne tambi ado sida noi na si question oi begi khoina -1 ngata oi begi live wani ko to pa kitang lusalak pada kamai to bo ya ga kana si gi khoina ida -1 le dra sida khoina +1 -1 +1 -1 +1 kamai alternate oi chapu ju ko sida na khoina kitang lu ba question da kamai ai ne lak pe ai ha ba duni ko sida na si gi question si gi matu ina khoina -1 ngata chapani to pa question da khoina -1 +1 -1 +1 sigi pota chatpe siko khangbi ko adu atopa da kon smai hang paju ai -1 haidana +2 -3 +4 kaina smai chala paju ai haidi kona magi number je sum hengalak aduga plus ka minus ka je kon alternate chala smai na kon makan makan gi question myam sem be ko aduna kon si ama khangom dam atopa myam tholok be ai habje si jo kona kitang understand tawbi ko si sai gangu je ko aduna si gi question gi oina di khona kitang samjala ji ko kamaina si bok leire sidagi de khona mana hangi ba pose kaino habdo sida khona ibam je ko kitang phak tare ko sida khona Lucknow LUCKNOW ko si jai color ma change to ko color ma change to sta L di ka le sile ko L gi de khona K khona si pose le ko aduna ihana ba he khangmo matam da khona matam khra shape to no to ko ja si gi option ji da khona K yaw jan thi ga aduna se ni je khona lok to ki pi ga da ko si pose ma ko ade mathang de U le ko U gi di khona sida khang de T sile ko adu ani su bijek phangmo tum da khona option number 1 ji samai to ka answer oi re ha je khona dum hamjal ju are ko noina confidence lai ta de ko adu khoi gi di huji khot pani na khona loina ba dum yengam je ko mathang da C ko C gi di sile C di sile C da C gi mathang da B mathang da K di sile K gi makha mamang da lai je khona J ko adu mathang da N ko N di M samai na ko adu mathang da O sile O gi mamang da lai ba de khona N adu last da khona W gi di khona B samai na ko sida piriba posi ko na sigi option number 1 da piriba posi ore aduna option number 1 jina sigi answer ore ko sigi posi ko kisu am lubo je ko yam lai bani ko abc da i thokpi ko magi sequence ko na -1 lai re adu ta ma na piram mi Lucknow ji gi khona answer da -1 jasara ga lebe poto karam no na khona just jam simply thi ko tani ko si posi ni ko sida ko na lore ade mathang question je uyeng ji ko sinoi aya mana ju hot kram ni ko sigisina khona number series ko khona number mathang mathang series la sida question mark lai ba posi khona option pi di ba ji da ki khona karamba masing jina khona option oirak tino ha ba poto ni ko sile ji ko find the number that can replace the question mark in the series given below ko sida 5 8 15 24 35 40 as minus 1 piram ma tam de khona masing ji hana khona loi thopi da ko smaina kitang tang lan ta ko ida 3 8 15 24 35 40 ai ko
ꯅꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯈꯪꯒꯅꯤꯀꯣ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯣꯏꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯀ꯭ꯋꯦꯟꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯝꯕꯔ ꯁꯤꯔꯤꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯍꯦꯟꯒꯠꯄ ꯈꯔ ꯂꯩꯔꯦꯀꯣ ꯍꯦꯟꯒꯠꯄꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯁ꯭ꯃꯣꯜ ꯀꯣ ꯃꯦꯗꯤꯌꯝ ꯂꯥꯔꯖ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁ꯭ꯃꯣꯜ ꯃꯦꯗꯤꯌꯝ ꯂꯥꯔꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯌꯥꯡꯅ ꯍꯦꯟꯒꯠꯈꯤꯕ ꯇꯞ ꯇꯞꯅ ꯍꯦꯟꯒꯠꯄ ꯑꯗꯒꯤ ꯃꯦꯗꯤꯌꯝ ꯑꯣꯏꯅ ꯍꯦꯟꯒꯠꯄ ꯑꯗꯨꯒ ꯌꯥꯝ ꯂꯥꯔꯖ ꯑꯣꯏꯅ ꯍꯦꯟꯒꯠꯄ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯌꯦꯡꯀꯣ ꯁꯤꯒꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯞ ꯇꯞꯅ ꯍꯦꯟꯒꯠꯂꯛꯑꯦꯕ ꯃꯥꯒꯤ ꯃꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯤꯟꯖꯟꯅꯕ ꯅꯠꯇ꯭ꯔꯒ ꯈꯥꯏꯗꯣꯛꯅꯕꯒꯤ ꯄꯣꯠꯇ ꯑꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯥꯝ ꯏꯍꯥꯟ ꯍꯥꯟꯕꯗꯒꯤꯅ ꯃꯊꯪꯒꯤ ꯇꯥꯝꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯦꯟꯒꯠꯂꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯒꯠꯇꯦ ꯍꯥꯏꯕꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯁꯤꯒꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯕꯤꯔꯣꯀꯣ ꯃꯥꯒꯤ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡꯁꯦ ꯈꯪꯅꯕꯀꯣ ꯁꯤ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯀꯌꯥ ꯇꯥꯔꯦ 5 ꯇꯥꯔꯦ ꯁꯤꯒꯗꯤ ꯀꯌꯥ ꯇꯥꯔꯦ 15ꯗꯒꯤ 8 ꯈꯥꯏꯗꯣꯛꯑꯗꯤ ꯀꯌꯥ ꯇꯥꯔꯦ 7 ꯇꯥꯏꯀꯣ ꯁꯤꯒꯗꯤ ꯁꯤꯅ 9 ꯁꯤꯒꯗꯤ 11 ꯀꯣ ꯁꯨꯝ ꯅꯁꯥꯅ ꯑꯗꯨꯝ ꯃꯥꯏꯟꯗ ꯑꯗꯨꯝ ꯍꯣꯠꯂꯨꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯝꯕ ꯀꯣꯏꯁꯟꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯀꯣꯛꯇ ꯑꯗꯨꯝ ꯍꯣꯠꯄ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯗꯤ 1 3 ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯍꯦꯛ ꯂꯥꯏꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗ 5 7 9 ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏꯗ ꯅꯁꯥꯗ ꯀꯟꯁꯦꯞ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯑꯅꯤ ꯁꯨꯝ ꯍꯦꯟꯒꯠꯂꯒ ꯂꯥꯛꯄ ꯄꯣꯠꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤꯗꯗꯤ ꯁꯤꯗ ꯃꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯅꯤ ꯁꯤꯒꯤ ꯃꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯁꯤꯡꯁꯤꯅꯦꯕ ꯃꯥꯅ ꯍꯪꯉꯤꯁꯤꯗ ꯀꯣꯏꯁꯟ ꯃꯥꯔꯛ ꯊꯝꯕ ꯍꯪꯉꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ 5 7 9 11 13 ꯁꯤꯒꯨꯝꯕꯗ 13ꯒꯤ ꯍꯦꯛ ꯃꯊꯪꯗꯤ ꯁꯤꯗ ꯑꯅꯤ ꯑꯅꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯁꯤꯒꯗ 15 ꯑꯣꯏꯔꯅꯤ ꯑꯗꯨꯒ 15ꯒꯤ ꯁꯤꯗ ꯃꯊꯪꯗ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏꯅ 48ꯀꯤ ꯃꯊꯪꯗ ꯂꯩꯗꯣꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 48ꯁꯤꯒ 15ꯁꯤꯒ ꯄ꯭ꯂꯁ ꯇꯧꯁꯟꯕꯤꯔ ꯂꯣꯏ ꯁꯤꯗ ꯄ꯭ꯂꯁ ꯇꯧꯕ ꯇꯥꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯑꯟꯁꯔꯅꯦ ꯈꯣꯠꯂ ꯂꯣꯏꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯣ ꯁꯤ ꯍꯣꯜꯂꯁꯤ ꯁꯤꯅ 8ꯒ 5ꯒ ꯇꯤꯟꯖꯟ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯔꯦ 3 ꯇꯥꯔꯦ ꯈꯨꯠꯇ 1 ꯂꯩꯔꯦ 4 5 ꯈꯨꯠꯇ 1 ꯂꯩꯕ ꯑꯗꯨꯒ 6 ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯞꯁꯟ ꯅꯝꯕꯔ 2 ꯁꯤꯅ ꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯔꯦ ꯌꯥꯝ ꯂꯥꯏꯀꯣ ꯁꯤ ꯌꯥꯝ ꯆꯝꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯃꯨꯛ ꯍꯧꯁꯤꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯊꯧꯋꯥ ꯁꯥꯗꯕ ꯃꯤꯅꯗꯤ ꯌꯥꯝ ꯁꯣꯏꯒꯗꯕ ꯀꯣꯏꯁꯟꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯦꯛ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯅ ꯇꯧꯔꯝꯗꯣꯏꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯩꯕꯒꯤ ꯁꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯅ ꯗ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯑꯣꯐ ꯑꯦꯟ ꯑꯥꯔꯇꯤꯀꯜ ꯏꯁ 95% of its selling price ꯁꯤꯃ ꯂꯩꯔꯦ find the percentage of profit or loss ꯁꯤꯅꯦꯕ ꯍꯪꯉꯤꯁꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁꯇꯒꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯄꯨꯁꯜꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯔꯁꯦꯟꯇꯦꯖ ꯂꯣꯝꯗꯒꯤ ꯑꯣꯏꯅ ꯍꯪꯉꯤꯅꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯄꯔꯁꯦꯟꯇꯦꯖꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯤꯗꯦꯠ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯆꯥꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯈꯣꯠꯂꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯞꯁꯟ ꯅꯝꯕꯔ 1 ꯅꯠꯇ꯭ꯔꯒ ꯑꯣꯞꯁꯟ ꯅꯝꯕꯔ 2 ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯌꯦꯡꯒꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯕ ꯃꯇꯝꯁꯤ ꯀꯣꯁ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯅ 75 ꯑꯣꯏꯔꯦ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯅꯝꯕꯔ 2ꯒꯤ ꯑꯩꯈꯣꯏꯅ 5% ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯈꯣꯠꯂꯝꯒꯅꯤ ꯑꯗꯨ ꯁꯤ ꯂꯥꯜꯂꯦꯕ ꯁꯤ ꯂꯥꯜꯂꯤꯁꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯕꯦꯁꯤꯛ ꯀꯟꯁꯦꯞ ꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯣꯁ ꯄꯥꯔꯁꯦꯟꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯕꯦꯁꯤꯁꯇ ꯍꯣꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯗꯕꯗꯒꯤ ꯂꯥꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯑꯪꯀ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯍꯣꯠꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯝꯅ ꯈꯤꯇꯪ ꯍꯩꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯁꯝꯅ ꯍꯣꯠꯄ ꯌꯥꯏ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯝꯅ ꯍꯣꯠꯂꯁꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯈꯤꯇꯪ ꯁꯥꯡꯅ ꯍꯣꯠꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯣꯠꯁꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯉꯨꯀꯣ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯑꯃ ꯄꯤꯔꯦ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯁꯦꯟꯇꯦꯖꯁꯦ ꯑꯩꯈꯣꯏꯅ 95% ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯆꯥꯝꯃꯗꯒꯤ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯅ ꯆꯥꯝꯃ ꯑꯣꯏꯕ ꯃꯇꯝꯗ ꯀꯣꯁ ꯄ꯭ꯔꯥꯏꯁꯁꯤ 95 ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯝꯖꯜꯂꯒ ꯁꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏꯕ ꯀꯣꯁ ꯄ꯭ꯔꯥꯏꯁꯁꯤꯅ 95 ꯑꯗꯨꯒ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯁꯤꯅ ꯆꯥꯝꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯁꯟꯕ ꯌꯥꯏꯀꯣ ꯁꯤ ꯀꯩꯁꯨꯝ ꯂꯥꯟꯕ ꯂꯩꯇꯦꯀꯣ ꯁꯨꯃꯥꯏꯅ ꯂꯧꯁꯜꯂꯦꯗꯅ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯀꯣꯁ ꯄ꯭ꯔꯥꯏꯁꯀ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯀ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯗꯨꯝ ꯈꯦꯠꯅꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯣꯁ ꯄ꯭ꯔꯥꯏꯁꯀ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯀ ꯈꯦꯠꯅ ꯇꯥꯔꯗꯤ ꯑꯃꯅ ꯄ꯭ꯔꯣꯐꯤꯠ ꯅꯠꯇ꯭ꯔꯒ ꯂꯣꯁ ꯍꯥꯏꯕ ꯑꯃ ꯁꯣꯏ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯀꯟꯁꯦꯞꯇ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯍꯥꯏꯁꯤꯗ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯃꯜ ꯑꯗꯨꯒ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯅ ꯌꯣꯟꯕ ꯃꯃꯜ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 95ꯇ ꯂꯩꯔꯦ ꯑꯗꯨꯒ 100ꯇ ꯌꯣꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯣꯡꯉꯦ ꯄ꯭ꯔꯣꯐꯤꯠ ꯇꯣꯡꯉꯦꯀꯣ ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯅꯦꯀꯣ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁ ꯃꯥꯏꯅꯁ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯀꯣ ꯁꯤ ꯑꯗꯨꯝ 5 ꯇꯥꯔꯦ ꯁꯤꯕꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟꯗꯣꯏꯁꯦ ꯁꯤꯗꯅꯦꯕ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠꯅ ꯇꯧꯗꯣꯏꯁꯦ ꯁꯤꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠꯁꯦ ꯊꯝꯃꯅꯤ 100 ꯊꯝꯃꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯇꯧꯈꯤꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ 5% ꯇꯣꯡꯉꯦ ꯁꯤꯅꯦꯕ ꯑꯟꯁꯔ ꯈꯣꯠꯈꯤꯗꯣꯏꯁꯦ ꯁꯤꯁꯦ ꯂꯥꯜꯂꯦꯕ ꯁꯤ ꯂꯥꯜꯂꯦꯕ ꯁꯤ ꯂꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯍꯣꯠꯄ ꯑꯣꯔ ꯑꯩꯈꯣꯏꯅ ꯁꯦꯂꯤꯡ ꯑꯩꯈꯣꯏꯅ ꯂꯣꯁ ꯄꯥꯔꯁꯦꯟ ꯍꯣꯠꯄ ꯃꯇꯝꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯣꯁ ꯄꯥꯔꯁꯦꯟ ꯍꯣꯠꯄ ꯃꯇꯝꯗ ꯇꯧꯗꯣꯏꯁꯦ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯊꯝꯒꯗꯕꯅꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯊꯝꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯇꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯍꯣꯠꯄ ꯌꯥꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯃꯊꯛꯇ 5 ꯊꯝꯃꯅꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ 95 ꯊꯝꯒꯗꯕ 100 ꯊꯝꯒꯗꯕ ꯅꯠꯇꯦ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁꯇꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟ ꯍꯣꯠꯄ ꯌꯥꯗꯦ ꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯟꯇꯨ 100 ꯇꯧꯕꯤꯔꯅꯤꯀꯣ ꯁꯤꯒꯤ ꯑꯪꯀ ꯃꯆꯥ ꯑꯃꯁꯦ ꯍꯣꯠꯆꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯟ ꯑꯃ ꯇꯥꯔꯅꯤ
ꯐꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯑꯗꯨꯝ ꯇꯥꯔ ꯂꯣꯏꯔꯦ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯛꯊꯠꯅꯕ ꯑꯗꯨꯝ ꯌꯥꯏꯅꯤꯀꯣ ꯁꯤ ꯀꯛꯊꯠꯅꯔꯒ ꯑꯗꯨꯝ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨ 5%ꯗꯤ ꯇꯥꯔꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯇꯥꯔꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯡꯅ ꯍꯣꯠꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯣꯠꯄ ꯌꯥꯏ ꯑꯩ ꯍꯥꯏꯐꯦꯠ ꯍꯣꯠꯂꯛꯈꯤꯒꯦꯀꯣ ꯈꯤꯇꯪ ꯈꯪꯗꯕ ꯀꯥꯡꯕꯨꯒꯤ ꯍꯣꯠꯄꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯁ ꯄ꯭ꯔꯥꯏꯁ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯑꯒ ꯍꯣꯠꯄ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯗꯤ ꯑꯩ ꯍꯣꯠꯂꯔꯣꯏꯒꯦ ꯌꯥꯝ ꯂꯥꯏꯃꯟꯈꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟ ꯍꯣꯠꯂꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯣꯠꯂꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔꯁꯦꯟꯁꯦ ꯄꯨꯊꯣꯛꯑꯁꯤꯀꯣ ꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯁꯤꯒ ꯀꯛꯊꯠꯅꯔꯣ ꯁꯤꯅ 20ꯗꯀꯣ ꯁꯤꯅ 19ꯗ ꯀꯛꯊꯠꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒ ꯏꯟꯇꯨ ꯇꯧ ꯇꯥꯔꯗꯤ ꯃꯊꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯅ 100 ꯇꯥꯔꯦ 100ꯁꯤꯗ ꯑꯩꯈꯣꯏꯅ 19ꯅ ꯗꯤꯚꯥꯏꯠ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯁꯤ 100ꯁꯤꯗ 19ꯅ ꯗꯤꯚꯥꯏꯠ ꯇꯧꯔꯁꯤ ꯁꯤꯗ ꯁꯤ 19ꯁꯦ ꯑꯩꯈꯣꯏꯅ 20ꯒ ꯃꯥꯟꯅꯩ ꯑꯗꯨꯅ 5ꯇ ꯑꯗꯨꯝ ꯆꯠꯂꯣ 5ꯇ ꯆꯠꯄ ꯃꯇꯝꯗ 100ꯇꯒꯤ ꯃꯉꯥ ꯇꯥꯔꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 95 ꯀꯣ ꯁꯤꯒꯤ ꯄꯣꯠꯇ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯑ ꯁꯤꯗ 5 ꯇꯥꯔꯦ ꯑꯗꯣ ꯁꯤꯗꯤ ꯄꯣꯏꯟ ꯆꯠꯇ ꯌꯥꯔꯣꯏ ꯁꯤꯗ ꯄꯣꯏꯟ ꯑꯃꯅ ꯑꯃ ꯑꯅꯤ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯆꯠꯄ ꯌꯥꯏ 3ꯗ ꯆꯠꯂꯗꯤ 60 ꯇꯥꯔꯦ ꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ 2ꯗ ꯆꯠꯂꯅꯤ 2ꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ 30 ꯍꯥꯏꯇꯥꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯟꯁꯔꯁꯦ ꯌꯦꯡꯉꯣ 5.2 ꯂꯥꯛꯑꯦꯀꯣ ꯁꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯑꯟꯁꯔꯁꯦ ꯑꯗꯨꯝ ꯑꯃ ꯍꯣꯠꯄꯗ ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯈꯥꯒꯤ 0.6 ꯐꯥꯎ ꯍꯣꯠꯈꯤꯁꯤꯀꯣ ꯁꯤ ꯈꯥꯏꯗꯣꯛꯅꯔꯣ ꯁꯤ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 12 ꯇꯥꯔꯦ 50ꯗꯩ ꯑꯗꯣ ꯄꯣꯏꯟ ꯑꯃ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ 19.6ꯗ ꯆꯠꯄ ꯌꯥꯔꯦꯀꯣ 19.6ꯗ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯅ 6 ꯆꯠꯄ ꯃꯇꯝꯗ ꯇꯔꯨꯛ ꯈꯥꯏꯗꯣꯛꯈꯤꯗꯕꯀꯣ 114 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ 5.26% ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯣꯏꯒꯗꯕ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯌꯥꯝ ꯆꯝꯕꯅꯤꯀꯣ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯄ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯅꯣꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯅꯨꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯃꯨꯛ ꯍꯣꯠꯁꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯁꯟ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯣꯠꯁꯤ ꯁꯤꯗꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯁꯟꯁꯦ ꯀꯌꯥꯝ ꯈꯪꯉꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯀꯣꯏꯁꯟꯁꯦ A man is facing north direction ko. He turned 90 degree in anti-clockwise direction and then 135 degree in the same direction ko. He then turned 270 degree in the clockwise direction ko. Which direction is the man facing now ko? Si portion yang isa. Ida gise kaya natin ko na sumaina north east south west sumaina hana ama hek iktok pikidam ni sigi ko na direction sense ta ang po question gi ko. ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯔꯠꯇ ꯑꯣꯜꯂ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯁꯤ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯅꯣꯔꯠꯇ ꯑꯣꯜꯂ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯁꯤꯅ ꯅꯣꯔꯠꯇ ꯑꯣꯜ ꯂꯩꯔꯝꯕꯗꯩ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯒꯥꯔꯤꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯛ ꯋꯥꯏꯁ ꯀꯧꯏ ꯑꯗꯣ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯅ ꯃꯥꯒꯤ ꯑꯣꯄꯣꯖꯤꯠ ꯆꯠꯄꯗꯨꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ 90 ꯗꯤꯒ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯦ ꯍꯥꯏꯕꯅꯤ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯀꯣ ꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 90 ꯗꯤꯒ꯭ꯔꯤꯗ ꯂꯩꯔꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯩ ꯑꯃꯨꯛꯁꯨ ꯁꯦꯝ ꯗꯥꯏꯔꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯅ 135ꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛꯁꯨ 135 ꯑꯃꯨꯛꯁꯨ ꯂꯩꯁꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯗꯤꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯅ 90 ꯗꯤꯒ꯭ꯔꯤꯗ ꯑꯃꯨꯛ ꯑꯗꯩ 135 ꯑꯃꯨꯛꯁꯨ ꯂꯩꯔꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯛꯋꯥꯏꯁ ꯗꯥꯏꯔꯦꯛꯁꯟꯗꯀꯣ ꯁꯤꯗ ꯑꯃꯨꯛ ꯂꯦꯞꯄꯦꯗꯅ ꯁꯤꯗ ꯑꯃꯨꯛ ꯂꯦꯞꯄꯦ ꯂꯦꯞꯄꯒ ꯁꯤ ꯁꯨꯃꯥꯏꯅ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ 270ꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯑꯃꯨꯛ ꯑꯣꯜꯂꯒ ꯀ꯭ꯂꯣꯛꯋꯥꯏꯁ ꯗꯥꯏꯔꯦꯛꯁꯟꯗꯀꯣ ꯒꯥꯔꯤꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯃꯥꯏꯅ ꯑꯣꯜ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯟꯗ ꯑꯣꯜꯂꯒ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯤꯟꯖꯅꯕ ꯈꯥꯏꯗꯣꯛꯅꯕ ꯈꯔ ꯇꯧꯔ ꯂꯣꯏꯔꯦꯀꯣ ꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯒꯤ ꯗꯥꯏꯔꯦꯛꯁꯟ ꯈꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯖꯦꯔꯣꯗ ꯂꯩꯅ ꯈꯜꯂꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯁꯟ ꯑꯅꯤꯗ ꯃꯥꯟꯅꯕꯁꯦ ꯁꯤꯁꯦ ꯇꯤꯟꯖꯟꯅꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯟꯖꯟꯕꯗ ꯀꯌꯥ ꯇꯥꯔꯦ 90 ꯂꯩꯔꯦ ꯑꯗꯣ ꯑꯃꯅ 135 ꯂꯩꯔꯦ ꯁꯤꯒꯤ ꯑꯅꯤꯁꯦ ꯇꯤꯟꯖꯜꯂꯣꯀꯣ ꯁꯤꯒ ꯑꯃꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯒꯦꯗꯣ ꯌꯦꯡꯗꯣꯏꯅꯤꯀꯣ ꯁꯤ ꯇꯤꯟꯖꯟꯕ ꯃꯇꯝꯗ ꯁꯤ 5 ꯇꯥꯔꯦ ꯁꯤꯅ 2 ꯇꯥꯔꯦ ꯑꯗꯨꯒ 1 ꯀꯣ ꯁꯨꯃꯥꯏꯅ ꯇꯥꯔꯦ 225 ꯗꯤꯒ꯭ꯔꯤꯁꯦ ꯇꯥꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯅꯀꯣ ꯑꯗꯩ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯂꯩꯕꯁꯤꯅ ꯑꯃꯨꯛ 270 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯈꯠꯂꯨꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯦꯜꯂꯛꯇꯣꯔꯤꯕ ꯃꯔꯝꯗꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯁꯤꯅ ꯍꯦꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯥꯏꯗꯣꯛꯅꯔꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯗ ꯍꯦꯟꯕ ꯄꯣꯠꯇꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕ ꯁꯤ 270ꯗꯒꯤ 225 ꯈꯥꯏꯗꯣꯛꯑꯣ ꯈꯥꯏꯗꯣꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯌꯥ ꯇꯥꯔꯦ 5 ꯇꯥꯔꯦ ꯑꯗ 1 ꯀꯣ ꯁꯤ ꯑꯩꯈꯣꯏꯅ 2 ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏꯅ 3 ꯆꯠꯈ꯭ꯔꯦ 3 ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 4 ꯇꯥꯔꯦꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯛꯑꯦꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯦꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏꯅ 45 ꯗꯤꯒ꯭ꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ 45 ꯗꯤꯒ꯭ꯔꯤ ꯁꯤꯗꯒꯤ ꯂꯩꯔꯦ ꯁꯤ 45 ꯀꯣ ꯁꯤꯗ 90 ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ 45 ꯗꯤꯒ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯁꯤ ꯄꯣꯠꯁꯦ 45 ꯗꯤꯒ꯭ꯔꯤ ꯃꯥ ꯍꯧꯖꯤꯛ ꯂꯥꯁꯇ ꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯤꯁꯤꯅ
ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯗꯥꯏꯔꯦꯛꯁꯟꯗ ꯐꯦꯁ ꯇꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯅꯥꯀꯟꯒꯤꯀꯣ ꯅꯣꯔꯠ ꯏꯁꯇ ꯐꯦꯁ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁ ꯑꯣꯞꯁꯟ ꯅꯝꯕꯔ 1 ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯕ ꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯥꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯃꯨꯛ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩ ꯅꯨꯄꯥ ꯑꯃ ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯅꯦ ꯈꯜꯂꯁꯦ ꯁꯤꯒꯤ ꯃꯌꯥꯏꯁꯦ ꯅꯨꯄꯥ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯀꯣ ꯁꯤꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ 90 ꯗꯤꯒ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯁꯤꯕꯨ ꯂꯥꯛꯑꯦꯀꯣ ꯏꯍꯥꯟ ꯑꯃꯒꯤ 90 ꯗꯤꯒ꯭ꯔꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯤꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 135 ꯗꯤꯒ꯭ꯔꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤ ꯖꯒꯥꯗꯤ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯛꯑꯦ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯅ 270 ꯂꯧꯈꯔꯦ ꯑꯗꯨꯅ ꯂꯥꯁꯇ ꯂꯦꯞꯄꯗꯣ ꯁ꯭ꯋꯥꯏ ꯖꯒꯥ ꯑꯣꯏꯔꯦ ꯑꯗꯩ ꯁꯤꯗꯒꯤꯗꯤ ꯀꯔꯣꯝ ꯅꯥꯀꯟ ꯖꯒꯥ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁꯇ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯅꯝꯕꯔ 1ꯒꯤ ꯅꯣꯔꯠ ꯏꯁ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯟꯖꯟꯅꯕ ꯈꯥꯏꯗꯣꯛꯅꯕ ꯖꯁ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯩꯈꯣꯏꯅ 360 ꯂꯩꯇ꯭ꯔꯤꯒꯤ ꯈꯛ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩ ꯈꯪꯉꯒ ꯑꯗꯨꯝ ꯑꯪꯀꯁꯦ ꯑꯗꯨꯝ ꯍꯣꯠꯄ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯁꯤ ꯌꯥꯅꯤꯀꯣ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯆꯝꯃꯤꯀꯣ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯨꯕ ꯃꯥꯟꯕ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯣꯏꯁꯟꯁꯤ ꯑꯃ ꯌꯦꯡꯖꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥꯗꯒꯤ ꯁꯤꯗ ꯑꯜꯖꯦꯕ꯭ꯔꯥꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯁꯟ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝꯗ ꯍꯪꯕ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯆꯥꯎꯋꯤ ꯑꯗꯨꯝ ꯂꯨꯏ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯨꯗꯅ ꯍꯣꯠꯄ ꯉꯝꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯃꯇꯝ ꯌꯥꯝ ꯆꯪꯕꯀꯣ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯣꯠꯂꯒ ꯇꯜꯂꯦ ꯀꯥꯏꯅ ꯇꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯂꯣꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯜꯖꯦꯕ꯭ꯔꯥꯗꯩ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯐꯪꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯪꯕꯒꯤ ꯇꯥꯏꯞ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯥꯜꯂꯁꯨ ꯅꯣꯏ ꯀꯩꯁꯨ ꯌꯥꯝ ꯈꯟꯒꯅꯨꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯃꯉꯥꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠꯇ ꯀꯣꯏꯁꯟ ꯃꯉꯥ ꯍꯪꯉꯤ ꯃꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯏꯅ ꯃꯔꯤ ꯆꯨꯝ ꯉꯝ ꯇꯥꯔꯗꯤꯀꯣ ꯅꯣꯏ ꯑꯗꯨꯝ ꯍꯩꯔꯕꯅꯤ ꯁꯤꯁꯤꯃꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯅꯤ ꯈꯛꯇꯪ ꯆꯨꯝ ꯇꯥꯔꯗꯤ ꯂꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯅꯣꯏ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 10ꯁꯦ ꯁꯤ ꯍꯣꯠꯁꯤ ꯌꯦꯡꯉꯨ ꯑꯩ ꯀꯣꯏꯁꯟꯁꯦ ꯍꯥꯏꯐꯦꯠ ꯄꯥꯔꯛꯀꯦ 4 ꯀꯣ A B C and D ꯄ꯭ꯂꯦ ꯒꯦꯝꯁ ꯑꯣꯐ ꯀꯥꯔꯠ ꯀꯣ ꯑꯩꯈꯣꯏꯅ ꯀꯥꯔꯠ ꯁꯥꯟꯅꯔꯦ ꯀꯥꯔꯠ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯖꯨꯋꯥ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯃꯤ ꯃꯔꯤꯁꯤ ꯀꯥꯔꯠ ꯁꯥꯟꯅꯩ ꯍꯥꯏꯔꯦ ꯁꯤꯗ ꯃꯥꯅ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯄꯤꯔꯦ ꯑꯦꯅ ꯕꯤꯗ ꯍꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ A B C D ꯁꯨꯃꯥꯏꯅ ꯃꯤ ꯃꯔꯤꯁꯦ ꯂꯩꯔꯦꯀꯣ ꯑꯦꯅ ꯕꯤꯗ ꯍꯥꯏꯔꯦ if I give you I card you will have as much as C has and I shall have 3 less than what C has ꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣꯅ ꯑꯩꯅ ꯀꯣ ꯑꯦꯅ ꯕꯤꯗ ꯍꯥꯏꯅꯤꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯔꯠ 9 ꯄꯤꯔꯒꯗꯤꯀꯣ 9 ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯂꯩꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯅ ꯂꯩꯕ ꯄꯣꯠꯇꯨꯒꯤ ꯑꯩꯈꯣꯏꯅ 3 ꯂꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯃꯥꯅ 9 ꯄꯤꯈꯤ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯁꯤꯒ ꯃꯥꯟꯅꯒꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯀꯣ ꯃꯥꯁꯦ ꯀꯟꯗꯤꯁꯟ ꯑꯅꯤꯅꯤꯀꯣ ꯄꯤꯔꯤꯁꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯒꯨꯝꯕ ꯀꯣ ꯁꯤꯗꯒꯤ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯅ 3 ꯂꯧꯁꯟ ꯇꯥꯔꯗꯤꯀꯣ ꯗꯤꯅ ꯂꯩꯕꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏꯅ 2 ꯇꯥꯏꯝꯁ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯅ ꯗꯤꯅ ꯂꯩꯕꯗꯨ 2 ꯇꯥꯏꯝꯁ ꯑꯣꯏꯒꯅꯤ ꯁꯤꯃ ꯍꯥꯏꯔꯦ ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯟꯗꯤꯁꯟꯁꯤꯃ ꯌꯥꯝ ꯂꯥꯏꯔꯦ ꯕꯤꯒ ꯗꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯀꯥꯔꯠꯁꯦ ꯄꯨꯂꯞꯅ 50 ꯑꯣꯏ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯣꯏꯁꯟꯗ ꯍꯪꯉꯤꯁꯤꯅ ꯍꯥꯎ ꯃꯦꯅꯤ ꯀꯥꯔꯠ ꯗꯁ ꯑꯦ ꯀꯣꯟ ꯑꯦꯒꯤ ꯀꯥꯔꯠꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕ ꯄꯨꯂꯞ ꯑꯗꯨꯅ ꯑꯦꯗ ꯁꯥꯗꯣꯛꯇ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯋꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯏꯀ꯭ꯋꯦꯁꯟꯁꯦ ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1 ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯁꯟ ꯁꯥꯒꯠꯄ ꯑꯃ ꯇꯧꯔꯅꯤ ꯏꯀ꯭ꯋꯦꯁꯟ ꯁꯥꯒꯠ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯦꯁꯦ ꯄꯨꯊꯣꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯂꯥꯁꯇ ꯑꯟꯁꯔ ꯇꯥꯒꯗꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨ ꯇꯧꯗꯣꯏꯁꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯏꯍꯥꯟ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯒꯤ ꯑꯩ ꯂꯣꯏ ꯃꯨꯠꯊꯠꯂꯛꯈꯤꯒꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯑꯥꯔꯊꯁꯦ ꯁꯤ ꯐꯖꯅ ꯍꯜꯂꯒ ꯂꯩꯒꯗꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯑꯩꯅ ꯔꯦꯠꯅ ꯆꯤꯡꯉꯤ ꯂꯥꯏꯟꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯁꯟ ꯑꯅꯤ ꯊꯣꯛꯄ ꯌꯥꯏꯀꯣ ꯏꯀ꯭ꯋꯦꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯜ ꯇꯨ ꯌꯥꯎꯕ ꯑꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯥꯏ ꯒꯤꯞ ꯑꯥꯏꯠ ꯀꯥꯔꯠ ꯀꯣ ꯑꯩꯈꯣꯏꯅ ꯑꯥꯏꯠ ꯀꯥꯔꯠ ꯄꯤ ꯇꯥꯔꯗꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯦꯁꯤ ꯁꯤ ꯂꯩꯔꯦ ꯀꯣ ꯑꯦꯁꯤꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯠ 9ꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯇꯥꯔꯗꯤ ꯁꯤꯗ ꯃꯥꯏꯅꯁ ꯆꯠꯂꯒꯦꯀꯣ ꯁꯨꯃꯥꯏꯅ ꯀꯥꯔꯠ 9ꯁꯦ ꯄꯤ ꯇꯥꯔꯗꯤ ꯁꯤꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯅꯤ ꯊꯣꯛꯏꯁꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯁꯦ ꯍꯥꯟꯅ ꯏꯔꯝꯃꯁꯤꯔꯥ ꯅꯠꯇꯦ ꯁꯤ ꯍꯥꯟꯅ ꯇꯧꯔꯝꯃꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯏꯠ ꯀꯥꯔꯠ ꯄꯤ ꯇꯥꯔꯗꯤꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯣ ꯁꯤꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ 3 ꯇꯥꯔꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯑꯦꯗꯒꯤ ꯀꯥꯔꯠ 9 ꯆꯠꯈꯤꯕ ꯁꯤꯁꯦ ꯀꯅꯥꯒ ꯃꯥꯟꯅꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ 3 ꯇꯥꯕ ꯁꯤ ꯃꯥꯟꯅꯕ ꯁꯤꯅ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯊꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯏꯀ꯭ꯋꯦꯁꯟ ꯁꯦꯝꯕ ꯌꯥꯏꯀꯣ ꯄ꯭ꯂꯁ ꯅꯪꯅ ꯁꯦꯝꯃꯤꯕ ꯃꯑꯣꯡꯗꯣ ꯆꯨꯝꯃꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ 9 ꯄꯤꯕ ꯃꯇꯝꯗ ꯃꯥꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤꯁꯤꯒ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏꯅ ꯕꯤꯁꯤꯒ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯕꯤ ꯄ꯭ꯂꯁ ꯑꯥꯏꯠ ꯀꯣ ꯕꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯠ ꯍꯥꯞꯆꯤꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯁꯤꯒ ꯃꯥꯟꯅꯗꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯣꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯔꯦꯠꯅ ꯆꯤꯡꯉꯤꯕ ꯂꯥꯏꯟꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯁꯟ ꯑꯅꯤ ꯊꯣꯛꯄ ꯌꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ 9 ꯄꯤꯕ ꯃꯇꯝꯗ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯕꯨ ꯍꯩꯒꯗ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯅꯤꯁꯦ ꯁꯤ ꯍꯩꯅꯤꯀꯣ ꯅꯣꯏ ꯑꯗꯨꯝ ꯍꯣꯠꯂꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ
ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁꯤꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯗꯒꯤꯀꯣ ꯑꯩꯅ ꯁꯤꯗꯒꯤ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯅ 3 ꯂꯧ ꯇꯥꯔꯗꯤ ꯑꯩꯅ ꯁꯤꯗꯒꯤ ꯀꯥꯔꯗ 3 ꯂꯧ ꯇꯥꯔꯗꯤ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯗꯒꯤꯀꯣ ꯗꯤꯒꯤꯗꯨꯒ ꯑꯩꯈꯣꯏꯅ ꯇ꯭ꯋꯥꯏꯁ ꯑꯣꯏ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯦꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯦꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯗ 3 ꯁꯤ ꯌꯦꯡꯉꯣ ꯑꯦꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥꯔꯗ 3 ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ +6 ꯀꯣ ꯁꯤꯒꯤꯁꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯗꯤꯒꯤ ꯇ꯭ꯋꯥꯏꯁ ꯀꯣ ꯁꯨꯃꯥꯏꯅ ꯗꯤꯒꯤ 2 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯕ꯭ꯂꯨꯒꯤꯁꯤꯅ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3 ꯁꯨꯃꯥꯏꯅ ꯊꯣꯛꯍꯜꯂꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯂꯔ ꯑꯃꯒ ꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯑꯇꯣꯞꯄ ꯀꯂꯔ ꯑꯃ ꯂꯥꯁꯀꯤ ꯀꯩꯅꯣꯁꯦ ꯁꯤꯃꯗꯤ ꯂꯥꯏꯔꯦꯀꯣ ꯕꯤꯒ ꯗꯤꯒ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞꯅ ꯀꯥꯔꯗ 50 ꯂꯩ ꯍꯥꯏꯕ ꯁꯤꯅ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 4 ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟ ꯃꯔꯤꯁꯦ ꯁꯤ ꯍꯥꯟꯅ ꯁꯥꯗꯣꯛꯄꯤꯕ ꯉꯝꯒꯗꯕꯀꯣ ꯁꯤ ꯁꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯪꯀ ꯃꯌꯥꯝ ꯍꯣꯠꯂꯅꯤ ꯑꯪꯀ ꯃꯌꯥꯝ ꯍꯣꯠꯂꯒ ꯐꯣꯟꯁꯦ ꯇꯥꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯅ ꯀꯣꯏꯁꯟꯗ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯒꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯁꯤꯅ ꯍꯪꯉꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯪꯀꯁꯦ ꯅꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤꯀꯣ ꯀꯩꯅꯣꯗꯣ ꯅꯁꯥ ꯅꯁꯥꯒꯤ ꯑꯩꯈꯣꯏꯅ ꯍꯩꯖꯕꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯀꯣ ꯌꯥꯝ ꯁꯝꯅ ꯌꯥꯝ ꯂꯥꯏꯅ ꯇꯥꯕ ꯉꯝꯅꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯗꯤ ꯅꯣꯏꯅ ꯌꯥꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯤꯡꯕ ꯃꯑꯣꯡꯗꯀꯣ ꯑꯩꯈꯣꯏꯅ ꯑꯪꯀꯁꯦ ꯍꯣꯠꯄ ꯌꯥꯏ ꯁꯤ ꯄꯣꯠꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯁꯤꯒꯦ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯄ ꯌꯥꯏ ꯌꯥꯝ ꯁꯝꯅ ꯑꯗꯨꯏ ꯄꯣꯠꯇꯨꯗꯤ ꯅꯣꯏ ꯅꯁꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯈꯤꯇꯪ ꯅꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯒ ꯌꯦꯡꯉꯣꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯁꯤ ꯑꯃ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯁꯤ ꯑꯃ ꯌꯥꯎꯔꯦ ꯁꯤꯗ ꯁꯤ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯦꯂꯨ ꯁꯤꯟꯖꯟꯕ ꯌꯥꯎꯅꯤ ꯌꯥꯅꯤꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯗꯤ ꯑꯃ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯗꯤ ꯑꯃ ꯌꯥꯎꯔꯦ ꯁꯤꯒꯤ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯟꯖꯟꯕ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯄ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ 8 2 3ꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯗ ꯁꯥꯗꯣꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯑꯁꯦ ꯑꯩꯈꯣꯏꯅ ꯑꯦ ꯀꯣ ꯑꯦ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯀ꯭ꯋꯦꯜ ꯇꯨ ꯁꯤ ꯃꯥꯏꯅꯁ 3 + 8 ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ 8ꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯑꯦꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯀꯣ +5 ꯁꯨꯃꯥꯏꯅ ꯁꯤꯕꯨ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯦꯁꯤꯒꯤ ꯀꯩꯅꯣꯗ ꯁꯥꯗꯣꯛꯄꯅꯤꯀꯣ ꯑꯗꯨ ꯁꯤ ꯌꯥꯔꯔꯣꯏ ꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯁꯤꯗ ꯁꯤꯟꯖꯜꯂꯛꯀꯗꯕꯅꯤꯅ ꯁꯤ ꯑꯣꯟꯅꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯟꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯁꯥꯗꯣꯛꯎꯔꯣꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯊꯥꯡꯖꯟꯈ꯭ꯔꯦ ꯁꯤꯁꯦ ꯑꯩ ꯉꯥꯎꯅꯕꯅꯤ ꯁꯤꯗ A-8 ꯏꯍꯥꯟ ꯍꯥꯟꯕꯩꯁꯤꯅꯀꯣ ꯏꯔꯦꯁꯤꯀꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯩꯁꯤꯅ ꯏꯔꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯃꯈꯥꯒꯤ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤꯟꯖꯟꯈ꯭ꯔꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ B + 8 - 3 ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯁꯤꯒ ꯃꯈꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯖꯜꯂꯛꯄꯅꯤ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯛꯊꯠꯅꯔꯣ ꯁꯤꯗ ꯑꯩꯈꯣꯏꯅ A -8 ꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ B +5 ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯁꯤ A ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ A ꯊꯝꯕꯤꯔꯝꯃꯣ ꯁꯤꯗ ꯑꯩꯈꯣꯏꯗ B +5 ꯃꯥꯏꯅꯁ ꯄ꯭ꯂꯁ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯡꯉꯛꯄꯩꯀꯣ 8 ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ A = B + 13 ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯣ ꯁꯤꯒꯤꯁꯤꯃ ꯊꯝꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯄꯨꯊꯣꯛꯄꯗꯀꯣ ꯁꯤ ꯄꯨꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯍꯥꯏꯐꯦꯠ ꯌꯥꯔꯦꯀꯣ ꯁꯤ ꯃꯨꯠꯊꯠꯂꯒꯦꯀꯣ ꯁꯤꯗꯤ ꯆꯨꯝꯃꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯩꯅꯣ 1ꯁꯤꯗ ꯑꯩꯈꯣꯏꯅ 2ꯒꯤ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯦꯂꯨꯅꯦꯕ B + 8ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯦꯂꯨꯅꯤ ꯁꯤ ꯁꯤꯟꯖꯜꯂꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ 8ꯁꯤꯒ 3ꯁꯤꯒ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ 5 ꯇꯥꯕꯅꯤ ꯁꯥꯏꯟꯗꯤ +ꯅ ꯇꯧꯕꯩꯁꯤ 5 ꯇꯥꯔꯦꯀꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ A-8 ꯂꯩꯔꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯡꯉꯤ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ + ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤ ꯇꯤꯟꯖꯟ ꯇꯥꯔꯗꯤ 8ꯒ 5ꯒ ꯇꯤꯟꯖꯟ ꯇꯥꯔꯗꯤ 13 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯥꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯐꯧ ꯂꯩꯔꯦꯀꯣ ꯑꯦꯁ ꯁꯤꯁꯦ ꯃꯨꯠꯊꯠꯂꯣꯏꯗꯕꯅꯤꯅꯦ ꯂꯣꯏ ꯃꯨꯠꯊꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ 3ꯒ 4ꯒꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯀꯩ ꯂꯥꯛꯄ ꯌꯥꯒꯦꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯁꯤꯒꯤ ꯑꯦꯁꯦ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯁꯜꯂꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ A + 6 ꯀꯣ = ꯁꯤꯒꯤ D ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯨꯁꯜꯂꯣꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ A + 6 = 2D ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯁꯤꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯂꯥꯛꯈꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ B + 13 ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ +6 = 2D ꯁꯤ ꯄꯣꯠꯁꯤꯕꯨ ꯌꯥꯏꯀꯣ
ꯑꯗꯨꯅ ꯁꯤꯗ b + ꯁꯤꯗꯤ ꯀꯌꯥ ꯇꯥꯏ 19 + 2d ꯁꯤꯕꯨ ꯍꯥꯏꯐꯦꯠ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯁꯦ ꯑꯩꯈꯣꯏꯅ d ꯒꯤ ꯃꯍꯨꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯌꯥꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ d ꯗꯤ ꯀꯌꯥ ꯇꯥꯔꯦ d = 50 - b ꯀꯣ ꯁꯤꯒꯤ d ꯒꯤ ꯃꯍꯨꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯁꯤꯟꯖꯟꯕꯤꯔꯣ ꯁꯤꯗ ꯑꯩꯈꯣꯏꯅ b + 19 ꯂꯩꯔꯦ 2 ꯂꯩꯔꯅꯤꯀꯣ d ꯗ ꯃꯅꯨꯡꯗ 50 - b ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯑꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯁꯤꯗ ꯍꯣꯠꯂꯁꯤꯀꯣ ꯑꯗꯨꯝ ꯈꯔꯗꯤ ꯁꯥꯡꯉꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯝ ꯁꯥꯡꯕꯅꯤ ꯅꯣꯏ ꯍꯣꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯝꯒꯅꯤꯀꯣ ꯁꯤꯗ b + 19 + ꯁꯤꯗ ꯑꯩꯈꯣꯏꯅ 100 ꯇꯥꯔꯅꯤꯀꯣ ꯁꯤꯒꯤ 2ꯁꯤꯅ ꯑꯅꯤꯃꯛꯇ ꯏꯟꯇꯨ ꯇꯧꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ -2b ꯀꯣ ꯁꯤꯗꯤ ꯀꯌꯥ ꯇꯥꯔꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ b + ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯅꯁ ꯂꯩꯔꯝꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯡꯗꯣꯔꯛꯑꯁꯤꯀꯣ ꯑꯗꯨꯒ ꯁꯤꯗ 100 ꯂꯩꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ -19 ꯁꯤ ꯇꯧ ꯇꯥꯔꯗꯤ 3b = ꯁꯤꯗꯤ ꯀꯌꯥ ꯇꯥꯔꯦ 81 ꯀꯣ ꯈꯣꯠꯇꯣꯛꯅꯕꯗꯀꯣ ꯁꯤ 81 ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ b ꯁꯦ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ 81 - 3 ꯁꯤ ꯈꯥꯏꯗꯣꯛ ꯁꯤ ꯀꯌꯥ ꯇꯥꯔꯦ 3 ꯁꯤꯅ 2ꯗ ꯆꯠꯂꯅꯤ 1 ꯂꯦꯝꯃꯦꯀꯣ 2 ꯂꯦꯝꯃꯦ 6 ꯆꯠꯂꯦ 2 ꯂꯦꯝꯃꯦ ꯑꯗꯨ ꯁꯤꯅ 27 ꯇꯥꯔꯦ ꯑꯗꯨꯅ b ꯒꯤ ꯚꯦꯂꯨꯁꯦ 27 ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ b ꯒꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ a ꯁꯦ ꯇꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ a ꯁꯦ b ꯁꯦ ꯁꯤꯗ 27 ꯂꯩꯖꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯣ ꯁꯤꯗ 13 ꯁꯤꯃ ꯂꯩꯖꯔꯦꯀꯣ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯝꯃꯝꯕ ꯄꯣꯠꯇꯨꯅꯤ ꯁꯤ ꯑꯅꯤ ꯇꯤꯟꯖꯟꯅꯔꯣꯀꯣ ꯁꯤ ꯑꯅꯤ ꯇꯤꯟꯖꯟꯕꯗ ꯑꯇꯥꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯁꯤ 0 4 ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ 40 ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯁꯨꯃꯥꯏꯅ 40ꯁꯦ ꯇꯥꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯂꯩꯔꯤꯁꯦ ꯈꯤꯇꯪꯗꯤ ꯁꯥꯡꯉꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯣꯠꯄꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯁꯦ ꯉꯁꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯁꯟ 3 ꯁꯥꯒꯠꯄꯗꯣ ꯑꯗꯨ 3ꯗꯣ ꯁꯥꯒꯠꯂꯒ ꯑꯗꯨꯗꯩꯗꯤ ꯅꯣꯏꯅ ꯍꯣꯠꯅꯤꯡꯕ ꯃꯑꯣꯡꯗꯀꯣ ꯑꯃꯗ ꯍꯥꯞꯆꯤꯟꯕꯗꯨꯗꯤ ꯅꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯅꯣꯏꯒꯤ ꯍꯣꯠꯄ ꯍꯩꯕ ꯁꯤꯡꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯀꯗꯕꯅꯤ ꯁꯤꯒꯨꯝꯕꯁꯦꯀꯣ ꯁꯤꯗ ꯂꯣꯏꯔꯦꯀꯣ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯅꯣꯏꯅ ꯑꯇꯣꯞꯄ ꯀꯩꯀꯩ ꯗꯥꯎꯠ ꯂꯩꯕ ꯀꯣ ꯑꯗꯒꯤ ꯀꯩꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯗꯤꯁꯀꯁ ꯇꯧꯔꯁꯤꯀꯣ ꯗꯥꯎꯠ ꯂꯩꯕꯒꯨꯝꯕ ꯀꯩꯀꯩ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯑꯣ